Ubra. Kaya na kari-kari kihong gya matonda. Miem lero. Ma lip lay matanda. Kaya dori jano ma. Kihom sangi ba male? Ma kihom masing thi ba ma. Oh. Handaki lupa kya yon doi no. Paisa kem sahau doi no. Handaki adi jangi ba paisa sing siga. Adagi thadak riba paisa sing duga. Lupa kya mug income lakani. Kamai tau ni tau di pagawakan kali ma. Kan bili ni. Pali siya ni. Kanano boy kita pali. Asisi to asida lay siya. Hadi kay mahino kang dati yang ni sisi. Karamana. Puro guys. Puro ya. Ding ding. Aruda na chay mo ka. Ako isa nga sisi kang nimitsida Waithou dagi sumjangye dana go kainurom side ta kuina bazarom dagi lakpada left side ta ado changaga sideda kaheni loktak macha hai tare du lamsi maming di khangji ko kuinga sila ise adeda tu hi tong ki ngai ne do mayam su hi loi tong ngai to side da swaida lay male ko swai pajana di uro do nungai do man bro nungdi nungai do di male ado mi chat nay nungai do male na khallaga lakne ado adum kahani loktak ka dum haipet adum manai da sine kitang pik pai wan loktak ta chatpa phangda ba khudi swai da dum chap manare yang khalle keno yam hori mayam jidi Zaidi tharo hoi man ji tharo hoi ji nungai do male da sine am balak pane phajai bam hom ji ado yeng asi keno yeng dije tuang yeng hi tuang ga yeng asi mi yam keno yam tong na ri thoi kai jakhage mi du wale muk tong mo hek tawle yang no kan chai bo su chatlaga haipet khaino tawrase haidi akhoi gi hi tongna ba mi hingai ba se hi ngai ba oina ne wari je sanaraga haidi sai de kai ki mi yam ne do kamai taw sai kamai lai bano khopano adagi di ngai lakpada adu haipet hi ngase chat na hoi ji ISKCON da ju sa chawre aduga ISKCON da khoram jare aduga somdong lakpani sida ju khoram bam lebra sidadi khoram bam di lemtre sidadi tharo hoine yele haidi kainoga thaman hek pa yai ko mo si je haidi akhoina haidi bhara pi ni si pa cham se kida thaman si pa yai adigi thamchet thu kaino taw ba yai akhoina haidi matam do leira ga di ko si school chatpada adigi yenga ge na ngai ni hi soma jalo mayau ngai minersi kaino taw kahani kang aroi ba da su moirang da hai yam lape na khanba
ꯍꯥꯏꯗꯤ ꯆꯠꯄ ꯉꯝꯗꯕ ꯌꯧꯕ ꯉꯝꯗꯕꯁꯤꯡꯗꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯅꯛꯄ ꯂꯝ ꯈꯤꯇꯪ ꯃꯌꯥꯗ ꯂꯩꯕ ꯑꯣꯏꯗꯤꯀꯣ ꯁꯤꯗ ꯂꯥꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯗ ꯑꯗꯣ ꯁꯤ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯤꯍꯣꯝ ꯐꯥꯝ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯃꯌꯥꯝ ꯊꯥꯏꯌꯦ ꯐꯖꯅ ꯑꯗꯨꯝ ꯍꯧꯋꯦ ꯆꯤꯡ ꯃꯊꯛꯀꯤ ꯆꯤꯡꯃꯥꯏꯁꯤꯗ ꯀꯤꯍꯣꯝ ꯃꯌꯥꯝꯁꯨ ꯌꯣꯜꯍꯧꯋꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯀꯩꯅꯣꯁꯨ ꯂꯐꯣꯏꯁꯨ ꯃꯌꯥꯝ ꯌꯣꯜꯍꯧꯋꯦ ꯑꯗꯨ ꯁ꯭ꯋꯥꯏꯗꯅ ꯀꯩꯅꯣ ꯇꯧꯋꯤꯗ ꯄꯣꯠꯁꯦ ꯈꯔ ꯑꯗꯨꯝ ꯍꯣꯡꯉꯦ ꯍꯥꯏꯗꯤ ꯕꯖꯥꯔ ꯃꯅꯨꯡꯒ ꯀꯩꯒ ꯑꯗꯨꯝ ꯃꯥꯟꯅꯗꯦ ꯑꯗꯒꯤ ꯍꯥꯔ ꯅꯨꯡꯁꯨ ꯀꯩꯀꯩ ꯑꯝꯇ ꯍꯥꯞꯇꯕꯅꯤꯅꯀꯣ ꯁ꯭ꯋꯥꯏꯗꯒꯤ ꯆꯥꯕꯗꯨꯅ ꯍꯛꯆꯥꯡꯁꯨ ꯐꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯥꯡꯂꯦꯟꯗꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯌꯧꯗ꯭ꯔꯤꯕ ꯆꯠꯇ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯂꯩꯔꯒꯗꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯣꯏ ꯃꯣꯏꯔꯥꯡ ꯆꯠꯄꯒꯤ ꯃꯍꯨꯠꯇꯀꯣ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯀꯣꯏꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯒꯤꯗꯤ ꯀꯤꯍꯣꯝ ꯆꯥꯕ ꯑꯣꯏꯅ ꯅꯛꯁꯨ ꯅꯛꯄ ꯑꯣꯏꯅ ꯑꯗꯨꯅꯦ ꯌꯥꯔꯦ ꯃꯤꯠꯁꯨ ꯑꯝꯇ ꯄꯥꯡ ꯉꯝꯗ꯭ꯔꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯤꯇꯪ ꯊꯦꯡꯊꯔꯒꯀꯣ ꯂꯥꯛꯑꯃꯁꯨ ꯐꯒꯗꯕ ꯑꯗꯩ ꯍꯨꯃꯥꯡꯒꯁꯤ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯗꯅ ꯅꯪ ꯁꯥꯗ꯭ꯔꯤꯕꯣ ꯁꯥꯏꯌꯦ ꯄꯨꯡ ꯑꯃꯒꯤ ꯅꯨꯡꯁꯥꯗꯣ ꯄꯥꯛ ꯌꯧꯔꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯁꯤꯗꯧꯔꯦꯉꯣ ꯁ꯭ꯋꯥꯏꯗ ꯋꯥꯟꯊꯗꯧꯔꯦ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯣ ꯋꯥꯟꯊꯗꯧꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯥꯔꯁꯨ ꯁꯥꯅ ꯍꯥꯏꯗꯤ ꯍꯤꯁꯤꯗꯕꯨ ꯇꯣꯡꯉꯗꯤꯅꯀꯣ ꯉꯥꯏꯗꯤ ꯉꯥꯏꯖꯔꯤꯅꯦ ꯋꯥꯅ ꯑꯗꯨ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯃꯤ ꯒ꯭ꯔꯨꯞ ꯑꯃꯃꯨꯛ ꯍꯣꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯤꯕ ꯃꯤꯁꯨ ꯂꯥꯛꯄꯁꯨ ꯂꯦꯞꯇꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯝꯅꯤ ꯍꯥꯏ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯛꯍꯧꯔꯤꯁꯦ ꯁꯥꯔꯁꯨ ꯁꯥꯅ ꯑꯃꯔꯣꯝꯗ ꯀ꯭ꯌꯨꯗꯤ ꯌꯥꯝ ꯁꯥꯡꯉꯔꯣꯏ ꯀꯥꯡꯂꯦꯟꯗꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯄꯥꯛꯅ ꯈꯪꯅꯗ꯭ꯔꯤꯕꯒꯤ ꯃꯤꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯕ ꯀꯦꯃꯦꯔꯥ ꯂꯣꯏ ꯄꯣꯛꯈꯥꯏꯗꯣꯔꯦ ꯁꯤꯗ ꯂꯥꯛꯑꯣ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯀꯩ ꯃꯐꯝꯅꯣꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯋꯥꯏꯊꯧꯗꯒꯤ ꯋꯥꯏꯊꯧꯗꯒꯤ ꯂꯦꯐ ꯁꯥꯏꯗꯀꯤ ꯂꯝꯕꯤꯗ ꯁ꯭ꯋꯥꯏꯗ ꯆꯦꯛꯀꯣꯟ ꯊꯧꯖꯤꯜꯂꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅ ꯅꯍꯥꯟ पाइनएप्पल samandana amuk ngahak amuk ice cream amuk chare kihom amuk chare do hi tongmagi amuk kiu lepa amuk chatlugi ngasai da ngai ba ngamdana wamandana lakne sida khoise hi tonggena sai di kiu lepa ne do musana ga yam sabani ne ko kai khuina lai bi ngamdre do adi hi tongbagi kiu ngai boina khongjom lomna ngaktang koithurasi bye bye ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯅꯤ ꯈꯣꯡꯖꯣꯝꯒꯤꯗ ꯕꯣꯠ ꯇꯣꯡꯉꯁꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗ ꯌꯧꯔꯦ ꯑꯗꯣ ꯕꯣꯠ ꯇꯣꯡꯗꯧꯔꯦ ꯇꯣꯡꯉꯁꯤ ꯂꯥꯛꯑꯣ ꯍꯤ ꯇꯣꯡꯗ꯭ꯔꯦ ꯍꯥꯏꯌꯣ ꯇꯣꯡꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯦ ꯍꯤꯁꯨ ꯇꯣꯡꯗ꯭ꯔꯦ ꯕꯣꯠ ꯍꯤ ꯇꯣꯡꯕ ꯀꯤꯕ ꯌꯥꯎꯔꯦꯌꯦ ꯕꯣꯠꯇ ꯑꯣꯏꯅ ꯅꯝꯗꯅ ꯄꯨꯊꯔꯒꯦ ꯇꯧꯕ ꯐꯣꯔꯁꯀꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯗ꯭ꯔꯦꯁ ꯅꯩꯌꯦ ꯁꯤ ꯀꯂꯔ ꯃꯦꯆꯤꯡ ꯑꯣꯏꯒꯔꯦ ꯁꯤꯒꯤꯁꯤꯗ ꯇꯣꯡꯗꯣꯔꯦꯀꯣ ꯕꯣꯠ ꯇꯣꯡꯗꯧꯔꯦ ꯕꯣꯠꯀꯤ ꯁꯦꯝ ꯁꯥꯔꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯥꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯖꯦꯀꯦꯠꯁꯦ ꯍꯥꯏꯗꯤ ꯊꯨꯡꯉꯣ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯐꯔꯦꯗꯅ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯅꯣꯏꯕꯁꯤ ꯀꯩꯝ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯐꯥꯎ ꯍꯦꯛ ꯆꯥꯗ꯭ꯔꯦ ꯂꯤꯠꯄꯗ ꯂꯥꯛꯑꯣ ꯕꯣꯠ ꯀꯥꯏ ꯂꯩꯔꯦ ꯁꯤꯗ ꯈꯣꯡꯖꯣꯝꯗ ꯁꯤ ꯇꯣꯡꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯏꯐ ꯖꯦꯀꯦꯠ ꯀꯥꯞꯊꯔꯒ ꯀꯩꯅꯣ ꯍꯨꯃꯥꯡ ꯁꯧꯋꯦ ꯁꯨꯃꯥꯏꯅ ꯇꯥꯍꯧꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯊꯨꯞꯆꯜꯂ ꯊꯝꯈ꯭ꯔꯦ
นี้ก็เลยไปเทรกี่เดือนทำไมต้องเรียบอ่ะครับพี่ดู사골건기 컵남레를 또 여기 메라도 라이래 너무 요래 또 시무콩 세나 무라에 또 냠 뚱미나라지 또 냠 낙다가 계속 낙비로 농아이 되만 bro 농아이 되만 bro 농아이 되만 래 더 코이 하러 막 이동 봐เวลาตะเวนต้องไปดูว่าโอเคละดูลักเลยว่าเดี๋ยวพวกไอ้ดอจะลักสิ่งดีว่าข้างมีเนี่ยมีส่วนสิ่งเล็กมาดูตัวอะไรสิเรามาทักแต่อุ้งยี่งอยนี่มาทักแต่อุ้งเขาเราอุ้งที่ทานไม่ค่อยที่ทำอะไรเลยก็ทำไมเท่าไหร่วะให้มือให้ด้วยอ่ะให้ไม่มาพูดหรอไอ้พูดสิทำอะไรกินเที่ยงมาโดนแต่กันอันพูดตุ่มดิมนี่กี่เหรอง่ายง่ายอันพูดตุ่มดิบอ่ะแต่ที่น่า fast นี่แบบดูนี่ first time นี่อันนู้นไอ้เนี่ยเนี่ยกินโนนาตากันเนี่ยภาษาหน้าพูดตุ่มเลยคนละพูดพวกพูดดิ่งเอาเด็กถ้ามีหุ่นจงวันพวกที่เห็นดิ่งเอาเด็กหุ่นปากกันแล้วดูจิมมุนิการเสียบตัวบีอย่าบอกตัวเดียวอย่าเลยมันนี่นะในเลยเก่งจังเลยมันก็ชิมยิงจุดอ่ะ시딩 한번 시딩 갖고 많이 좋아지ไปทั่วตาไอ้พอดีใหญ่แบบสุดท้ายที่แบบอาชีพชาติอะจีเด็กกันน่าจะอุ้งไงจีเด็กไม่ไปรู้สึกหรอไปรู้สึกไอ้พอดีสกายเด็บอะพากีโตนี่ได้พากีโตวันนี้ได้นั่นจะไม่ได้ตัวใหญ่กันอีโน่ไอ้ตัวนิ่งเด็บนี่เช่นตัวงั้นลาบ้างอ่ะตัวนี้ไอ้เนี่ยใครยังนิ่งมันเลยดูที่มวยเสียเอาเด็บกาดีทาวเวมเลยอยู่ตัวอันนี้เขาจะเสียเขาจะก็ทำตัวฉันคนละตัวไม่อยากไปแต่ตัว接触等于ไอ้ตัวมันเลยไอ้ดิลังแต่ว่าคุยได้ดูกินเนี่ยใช่ตัวมันน่ะไอ้ลังแต่ว่าอีคุยได้ป่ะดูกินเนี่ยแกน้องเอ็นโตจ้าเราก็ไม่ต้องจ้าเนาะรอน้ำเจริญเสียรอน้ำเจริญยิ่งถูกแล้วก็ไอ้ดาวซีตัวทุกคนน่าจะเสียรอทานน้ำเจริญยิ่งถูกที่สุดกูจะคิดที่แกน้องโตยากเลยป่ะรอทานน้ำเจริญรอดู
ꯃꯄꯥꯟꯗ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯈꯔ ꯄꯤꯛꯅ ꯑꯗꯨꯝ ꯎꯕꯅꯦꯕ ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯒꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯁꯨꯏꯌꯦ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕ ꯇꯣꯡꯅꯕ ꯑꯗꯒꯤꯗꯤ ꯀꯣꯁꯃꯦꯇꯤꯛꯀꯤ ꯀꯩꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯐꯤꯔꯣꯜ ꯂꯣꯏꯅꯃꯛ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯣ ꯌꯥꯝ ꯃꯥꯟꯗꯅ ꯃꯅꯨꯡꯁꯤꯗ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯁꯤꯁꯇꯔ ꯃꯥꯅꯦ ꯂꯣꯏ ꯁꯨ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗ ꯌꯥꯝ ꯄꯤꯛꯄ ꯃꯅꯨꯡ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯕꯗꯣ ꯃꯄꯥꯟ ꯌꯥꯝ ꯄꯤꯛꯄ ꯃꯥꯜꯂꯦ ꯉꯁꯤꯒꯤꯗꯤ ꯇꯣꯡꯕꯁꯨ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ ꯌꯦꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯅ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ